Khongjom Landagi Tamjaduna Apunbegi Saktam Sagat Paga Luinana Ing Tappa Sakotpa Manipur Ama Wehelasi Haina Manipur ki Governor Ajay Kumar Bhala na Haikre. Yengnaba Singda Kok Nonba Sangjaba Haibasi Maitai Aikogi Ida Yaugde Haina MPCC ki President Okam Ibobina Haikre. Ukrul District ki Sina Ketel da Kuki Kulai Fiber Singna Nomai Kapsila Podigi Tangkul Kunza Ama Sokle Amasung Total Shutdown Sagatuna Mapam Kyada Lambi Tingli Wakat Khongjang Sathari Kurumjari ISTB ki Pawmiyang Tabira Sing Taramna Oksari Ozi Fabu ki Maruba Paw Sandona Pizari Manipur Langang na Sinduna Khongjom de Lisingani Kungataruk ki Thoram State ki Thak ta Pangthokre Khongjom War Memorial Complex ta Pangthokpa Thoramda Manipur ki Governor Ajay Kumar Bhala Chief Minister Y Khemchan Minister MLA Singh Chief Secretary Civil Police amadi Central Force ki Makok Thongba Official Singh Susaruk Yaki 1891 gi April kungo humdoida Manipur amasung British ki marakta Sogna kiba Khongjom gi Lanthamda Laikhidraba Major Pauna Brajabasi Singlen Shana Hairang Khongja Manager Khumbong Manager Amade Sakhanghok Draba Ipa Ipu Singi Mafamda Laisu Katuna General Salute Guard of Honor Reverse Armed Last Post Khongba Minute Ani Timin Leptuna Slope Arms Amade Order Arm Piduna Ikai Kumna Utke Pauna Brajabasi gi Mitam Dasu Laisu Katki Amadi Gun Salute PK Tungda Khongjom Turialda Tarpan Katki Thoramati da Wangang bada Chief Minister na Tronglaw bigi laibak thiba thodokta pikliba angang ani laikhidaba amadi ihau sangsinba misam laikhidaba thodok aduda thamui sengna nungaitaba fawi warusnama purakna baka na honari mahakna makhata na Manipurda thokleba laibak thiba thodok asina maram oiduna ihau haubada aikoi masalgi marakta muknaba thokhanba yaba thabak tawbigenu haina Chief Minister na appeal tawki angang ani yauna bong buhaiba Kudo amada laikhidabadu thamoi sengna nungaito phauji loina kaya kogi JC ga Honorable Home Minister su leibiri koi punna phabina dana maimda tharaga mi wari sanajai loina mangna nungaitabadu sor pondok kana magi imungi awa nungaitaba kaya du sor yaminaki duba samna kaya ni koi miyamna su nungaitabana iho birini adu baina thimjani gidi Yeho Hobatarasu state sigi development with a coin was saying Marta Amana Munda one by Yeho, a Tobigano by the night, see my Pitonda, social media, it told the Kalutobzeri, Piltobzeri, Lucas of Nasi, Kohan Kohan, but Merimini, and Lemokayadu, I think what is Utopina, Swinus, Taramna, the English Nasi. Governor na 1891 ge Anglo Manipuri Ward Thawaina Ponthapi Kraba Manipur Imagi Athoba Mapali Singde Kai Kumnaba Utbege Thoromne Maitrigani Kanglaba April Kungo Humdoi 1891 ge Lanthamda Thauna Kathokpa Amasung Mamalepak Nungsibugi Inot Kaloinana Manipur Imagi Damakta Lanthingna Kibne Lantham Aduda Saruk Yakiba Sakhanghok Draba Athoba Lamisningi Mafam the Suikai Kumnabu Utli Numid Asina Tungi Midolda Mamalepak Nungsibugi Achoba Inot Amapiragani Haike Aikogi Ipa Ipusing Aduna Lamgi Lansona Kibanate Manipurgi Ning Tamba Amasung Apunba Masak Adu Ngangnabagi Damakta Britiski Mayokta Lanthingna Kibne Governor Makata Nimit Asina Tungan ba Furup Kayana Kundariba Manipurda Aikoigi Manataba Na Chanabi Singa Luina Nungsi Sanana Hingminasi Pongdoke Khongjom Lange Thodok Asidagi Tamjaduna Apunbegi Saktam Sagatpaga Luina Imalebaki Seba Taurasi Ing Tapa Sakotpa Manipur Ama Wahelasi Haike. So in today's rapidly changing world, the spirit of Khongjom must guide us. While the challenges we face may be different, the values remain timeless: integrity in public life, harmony among communities, respect for rule of law,
and commitment to welfare of all citizens. These are the true ways in which we honor the legacy of our ancestors. Let's also remember that true patriotism lies not only in words but in actions. It lies in building a society that is just, inclusive and forward-looking. It lies in empowering our youth with knowledge, preserving our rich cultural heritage and working collectively towards peace and development in Manipur. We must Yegnaba singda kok nonba changjaba haiba meitai akhoi gi ida yaudi haiba matam adugi athoba singna tambiramba para amani haibasi aikhoina kawpham thokti haina MPCC gi president Okram Ibobina khongjom degi tharamga mari lenena phongdokre wafam asi BT road ta leiba congress babanda pangthokpa Manipur bu ningkha tamba lepak ama oina bu khona bada 1991 da khongjom gi kheb singda sona khiba Manipur gi aroiba ningtam lanthamda thawaina pontha pi khraba athoba singi maphamda leisu katuni kai khumna utpage tharamda phongdok khibne lamdam asigi miyam na athoba singi numit pu ningsing duna chai kudingi April 19 asibu khongjom de haiduna palan tawduna lakle handak chai gi asigi oinasu Manipur Pradesh Congress Committee na sinuna BT road ta leiba Congress babanda party asiga lusing ba singyaw na sama kuntra mangarak suba khongjom dege thoram pangthokre thoram aduga mari lenena Freedom Fighters Major Pauna Brajapasigi photo de leisu katuni kai khumnabasu utke MPCC gi president Okram Ibobina makha taraduna numit taba leite haina reba British ki mayokta Shigani Khangna Khangna Aikoi gi ipa ipu singna mare pak maramdam gi damakta akanba lan sokna duna thawaina pontha piduna yahip tan keba numit ne India pumbada British ka sokna keba lanpham singi manungda khongjom da sokna keba lanpham asina aroi bani hainari numira silamdam asige miyam na political party khudimak na khongjom turelda tarpan lei sukatuna athoba singi mapamda kok nondune kai khumnabagi tharam pangthok pana Maruba Thoromni, Hozilamdam Asigi Ladeba, Pibam Asinamaram Weraga, Khongjomda Satrabasu Party Asig Office, the Pigna Pangtopane, Piglabasu Pigna Athoba Singway Kumna Pum, Toi Haibagi Wakalda Pangtopane, Manipuda Ladeba Kanglo Furup Asi Amatani, Manipurgi Apunba Saktam Kaiba Yaro Haibasi, Matam Adugi Athoba Singna, Tambidam Para Amani Haibasi Aikwena, Kaidonunda Kauri Dabane, Mamaleba Kitamaka Tawaika Tokiba Toba Singi, Matona Maringzel Ado, Ngasigi, Midolna Kaupam Tokti Haike. Naiba Nairoi Doba Adugumba, Tung the Horiba Manipuri Sing the Point of Parama Tambirme, Akoi Manipur the Ladiba, Koi Kanglu, Kuding Makshe, Koi Amatani, Kado Nunda, Manipurgi, Apunba, Saktam Kaiba Yadaba Aduga, Manipur Lotion and no Honabda Koi, Kado Nunda Nohoida Koi, Sarenda Tauroi, Haiba Dugumba, Matona, Lingjian Haibatat, Aduna Koi, Amadi, Koi, Tung the Horiba generation. Kaya da koi bibira me aduna koi na akoi gi halaman lai we khaba mayam duna muhoi gi na mamale bakin ta makta da kathokki bido madu akoi khuding makta Manipur le leminei ba akoi khuding makta madu gi maringjen aduga makoi gi mathauna du akoi ona makna madu kaufam thokte Urhul district ki Sina Kaithel da Kuki Khulai Paiba Singh no make upsila padege tangkul khunja ama panduna sokle solaba mi adugi maming singhangam rungsung kawi masagi sahi kuntharom sure maha Kuki Khulai Paiba Singh aduna makoi ge bunker dege no make kablak pada khongi khuningda nongmai maru amana panduna sokpune thodok adu ngarang nami dangmaram pung mari rom tabada Thokraba matungda numidangi pung nipan makhairom tabadigi Kuki singna nomai kapa horopadigi ngasi ayu fawa mafam aduda masjid nomai kamna ki haire Donglawi thodok ka sianaba miyosing putho haina tongan ba loop singa chatra pa total shutdown saruk ama oina khongman mangjil dagi basikong mera club phawba khongman mangjil dagi basikong mera club phawbada leiba mera paibi lupke thomi singna thoraktuna lambida misalan kidre lambi thamagi khongjang aduda saruk yakhibi pinki ningombamna donglabida yumda bong kapsinduna pikdiba angang ani hatpada senaba miyo sing hoji phawbada lengana puthoktana leiba yaningde mihatpa puthopagi mahutta mihatpa putho haina khongjang sangsiliba miyo singbuna ahing nungtil khaidana phaningba matamda phaba yabagi lengang ayaba piba asi laibak thibane ahing nongaida khongjang loi phaba yabagi order athubada handu haike hinga migi mayumda sangaga akoigi ban chawgaliba ban thugaiba akoigi ihausibu sagaliba myoisingdu phabiyu punbiyona order thoija sidi tasenga nungaijada mama masadang leiba masu mabendang leiba imung yauri sida ahing nongya sangaga kari dobagi mi imung da sanga sas tawdori geba
시디 얌 시나 농아이자데 아두가 시기 콩팜짐디 한독비요 마학 수다 보이셔서노 มายายลำบีกสรุปอโมโอริบาสมุราวังไว้ไลสังคงกบุยคุลทงคงลักษมียุมนามหุดรมมาคาเลกายปอบิเตกอมดีมายังอิมพัลคงกอยสรุปตัสุตอติลสัดดานสกุลดุนาลำดำอดุกิเมราไปวิอมดีคลับออร์แกไนเซชันเกมีอยู่เกียรติทรกตุนาทิ้งเคตั้งไงพดบาอนาอายกลุหงคงดงบาอมดีทอดวัตรกอมดีเอเซนเชียลเซอร์วิสกีคอมโทกีสรุปยาคิบีไลสังคงวูแมนโซไซตี้กิสรกัตตรีมาริงไม่อคุไม่นาอุคุลดิสตริกทีเอ็มกาสมอมดีตรงลาวบิดาทุกบัตทอดกีมิฮัตตาเซียนบักคุกินาร์โคเทโรริสซิงโบเลงานะยกละกัทำลิบกรีกโนเลงานะมาราเลบามิวสิงอซีฮอจิฟาวบาพาดริบสิกรีกโนอินดากับเรเมนะมณีปุดเลเดบาเยโลมีผู้รับสิ่งอาศิบกรมบัตทักทำลิบโนไอคอยชีบูอินเดียกิซิติเซนอามันนัตระบระหังคีสิงบ่ซุมยกขัดละกะมวยกิมณีปูเซกุกีลอยในเลยหันละเกให้บิกิวะคันดะเลยบราให้บิกิวะคันเซปุงนิงเซหลังตักนะเรคอยเซให้เองนะกนาดาทงโดสีอนาทกดบากนะหังซีนะกนาดาให้บิวะคันโดตั้งดูเลยตานะเลยบังงำเตรให้บิกิวะคันเซลอยนะนะหันจินให้จรีเลยบากิมาปีมาป้าสิงนะนัตนะคอยมีสัมปรานดีมนุงกิโปโตขังเดรอดุนะยาริบมาใครดีทูบมาตามดาสิกิทกดกเสมหันนันทกตนะบะปีมาป้าสิงนะจิกสินนะยังบิวจงลาวบิกิทกดกผู้ยานิงเดบักฟงดกตุนายาสกุลเดอร์เลยดิบะเลยไกนิปันกิเมราไปบิสิงนาลัมบิดาทอลักตุนายานิงเดบักฟงดกเรคงจังลอยสิงกิมรักติกินุปีอเมนาฟงดกพดาคุกินาร์โคเทโรริสติงลัมดามัสดามิฮัดมิพุนเกียจัทรักลาบสุอินเดียอมดีอิสเตเลงากนักงสิพาบะมิฮัดอดุดาเจนริบะมิวสิงมาเยกสิงนาพักตปกิปาวเลยตรีสิงนาบะคราพักเลไฮเบนาลัมดามอสิกิมิยามกิปูนิงพาทะวงงลอยงสิกิคุกีनार्को टेरोरिस्ट सिंगना येलो फुरुप ओइदेबा मिटे सिंगदा मिहाब मिपुन चथबा खक नतना तांकुल नगा सिंगी मतकदा सुचथरकले मसिदा सेंट्रल फोर्स सिंगना नाकल नामतगी मियंगदा कुकी सिंगी मिसंग संगबा मानबा मवंगदा लेरिबा सिगे नुंगी अरुनबा एजेंडा करिनो आइखोइ इंग तपा पांबा येलो फुरुपनि मिरमदगी चंखिलकलेबा अमदि लमदम असिबो मसे ताना थुगाइना बखोनरिबा कुकी नार्को टेरोरिस्ट सिंगी मतकता मटिक साबे एक्शन लखोतपगी महुत्ता तंपाकता पेंदबे खोलाव कया लावरिबा मिसम मियामदा स्टेट अमदि सेंट्रल सिक्युरिटी फोर्स ना थौना उत्पगी थवोंग लेपु अथुबा मतमदा तंगदु लेताब लमदम अमा लेंगाना पुरकदबनि हाइखि हौखिबा एप्रिल के तांग तरागा मापन दगी चथरकलिबा टोटल शटडाउन गिंगसे मंगानी चनबा निमितसु मोइरांग माइकेगी ओइना तिदिम लंबीगी मफम कयादा नुपी कया लंबीदा थोरकतुना लंबी थिंगदुना खोंजंग संगसिनखि मोइरांग लमखाइदा मोइरांग अपुना मैरा पाइबी इमा लुप ना मोइरांगी लेका मैरा पाइबी लुप कयाना रोस्टर तादुना संखिलेबा खोंजंग असि मोइरांग थेम लेकाइगे नुपी कयाना मोइरांग लमखाइदा लंबी थिंगना खोंजंग संगसिनखि नरन सैनादसु लमदम अदुगी नुपी कयाना तिदिम लंबीगी नरन सैना थोंग मथक्ता मनाक्ता मथक्ता टेबल अमदी फान फैजिनदुना लंबी थिंगदुना खोंजंग संगसिनखि लंबी थिंगबा अदुदा अना आयेक लाइनिंग लाइसोन देव कर्मा अमदी इमरजेंसी लोइना एसेंशियल सर्विस का मरिलेनबा सिंगदि कोमथोखि द्रोंगलावी थौदोक अमदी मखा तारकपद मिसिमिनागी थौदोक कयाग मरी लेनना मणिपुरदा टोटल शटडाउन लाउथोखिबा बु सगोलदुना ngasi सेंगमाइजिन हंगुन थोंगाम सेंगमाइजिन ममांग लेकाई निंगोल खोंग खोइदुमगी अकोइबदा लेरिबा क्लब ऑर्गेनाइजेशन अमदी मेरा पाइबी सिंगा पुना क्वेश्चन मदुना कक्सिंग डिस्ट्रिक्ट अमदी इम्फाल वेस्ट डिस्ट्रिक्ट फाउंडरिबा सेंगमाइजिन थोंग मथक्ता टोटल शटडाउन खोंजंग सगोट खरे अंगन बायुक्तगी हौरदुना सेंगमाइजिनगी अकोइबदा यामलबा मियोय कया थोलक्तुना अचत ओ कयाबु थिंगबा अदुदा तंगाई फदबा अना आयेक लाइनिंग लाइसोल थौदोक वाथोक एसेंशियल सर्विस की दि कौंसिन खिदे द्रोंगलावी अमदी उरखुल डिस्ट्रिक्ट टीएम कासोमदा थोखिबा थौदोकी असेंबा लंगला लंजिन पुथोउ मणिपुरदा अथुबा मतमदा एनआरसी चन हलो इमा इबेल सिंगना तुम्बा चाबा खंगदबा चंखिलकलिबा खोंजंग असि पांदम फंगदबनी हाइदुना मैरा पाइबी सिंगना फोंदोकनरखि इमा इबेल सिंगसिना हौरा इबा इसा इसु सिरिबा तांखुलगी नहान माने पीस रैली की पीस पोरकने आइदना खुलदा चालु बनुमिता अदुदगिनी अखोगी तांखुल इसिलिना अनि अमसु थवाई पिखमनाखि बमिसम अदुसु खुलाई बाइबा मसेन ओइनारामो हराई बकिनी हाइगे अदुसु नतबा जम जम मिसम दनी मोइना एटेक तौखिबा अदुगुम्बा मयामदो नाथैरगा ngarang nahandasु सदैसे ब्लॉक संगाबदुबु दुमित्तुदा मासी मिनिस्टर नेना तौदेबा यादे आइदि सी मिनिस्टर नि ngami हाबै मातागुम तौनेना तौबा मियामगी इहुन खंगदबा इरै पा नुंसिबा मचारा बाबु नुंसिदबा मचारा बसे अखोइ मियामना दाहंनेंगे माना सी मिनिस्टर ओइसे मणिपुर कन्नबरा मणिपुर मंगहननबरा मणिपुर की मचा मसु तुमना हाननबा ओरिबा मिनिस्टर
Thangmaiban Watham Director Su Makai Adongi Yamlaba Nupi Singna Thoraktuna Lambida Misalan Kidre Lambi Tingba Duda Saruk Yakibi Petanga Welfare Association Secretary Taurem Gunesorina Donglabida Yumda Bom Kapsin Duna Pikliba Angang Hatpada Sianaba Singh Puto Haina Makal Makagi Kongjang Singh Sangsilabasu Palibalenga Asina Tasin Usinadana Labor Yaninde Atubada Mihat Puto Kadabani Natrabadi Lamdam Asiga CSO Singa Kusam Raga Akan Kongjang Kaya Sangsila Kigani Haike Tunga Palau Kaya Sulauke Suwani bu kuki teroris ang lahat kiba. Trong law kita suwani lay kita ba. CRPF na kongjang atu da sang bakara ang isa humbuju tamthi na hatok piba. Sigum mamayam sa isa koi laybak praja singje laybang magre mamawo bijing tumin na laybang magre maram maduna talibat habi khudimak pidri bokda koi gi size da laybat hangway bol Watham Director Ladiba Kagup Anisa Ladiba Ima Singna Laibaki Oiba Aruba Isu Kaya Changjan Bada Haujik Pawat Changjan Bada Koi Uripo no pi apunba lubnasu Laipak Sinba Tungna Sangsiliba Kongjang Asida Mapung Fana Sagwatuna Ngasi Lambi the protest story Luenana Tonglawbigi Angang Anigi Mihat Atubada Langalang Zil Putoktuna Miyam da Kangalu Miyamgi Kongjang Namchabagi Mingda State Amadi Central Forcing na Ka Henma Tabak Satariba Asi Judicial Inquiry Tawinaba Marilenaba Singapuning Singsile Central Forcing amasung State Forcing na kahena sathoriba thawong asibu yaning yasu yajaninde adugi mathakta athuba sida judicial inquiry to binaba government gi maikaida apun baluk ni Tonglawbi Mihat Amadi Ukrulge TM Kasomda Tangkul Misam Ani Hat Kiba Total Shutdown Sagwatuna Kasampat Wahimbam Laikai Paringda Mutum Lerek Mapada Lekagi Merapabi Singalambi Tingbai Kongjang Sangsile Tronglawbi Amadi Ukul Lamgi Mihat Yaning Daba Fongdok Tuna Sawam Bungdegi Sagol Mang Taba Kaibi Lamgi Tongan Bamapamda Lambi Tatke Kaibi Kulen Merapabi na Kaibi Kulenda Lambi Tatke Haikak Mapal Makalekai Merapabi na Susenduna Haikak Mapal Makalekai Thongda Lambi Tatke Haikak Mapal Awang Lekai Merapabi Haikak Mapal Awang Lekai Village Development Committee Amadi Saipo Club na Senduna Haikak Mapal Lamkaida Lambi Tingki Tangai Padaba Sing Satpa Singi Odene Komtoki Kongjang Adu Saruk Yakiba Singna Angang Hatba Yaningde Maralaiba Sing Paraga Charak Piu Haibana Singma Kolau Lauke Kongjang Adu Saruk Yakiba Singi Makedigi Mamagi Matada Tumliba Angang Ani Hatkiba Amadi Ukul Lambida Misam Ani Hatkiba Togdoka Mari Lenena Lengak na Toriba Tabaki Positive Weba Amata Udri Lengaka Trong Laubi Mihatki Mayukta Shenkiba JSC ga Wari Sanabada Taliba Dimanga Yanari Haidiba Wafonga Sauna Kenabana Miyamna JSC da Thamlamba Thazaba Mangnarakpani Haina Fongdonaraki Ambush tawduna misam jingbu hatpiba masi kanano karino haibaje hojik lairiba sarkajina mayek sengna prajada makoibu phaduna makoigi phangam thokpa dandi piba ngamdabaje masigi mayokta aikoi praja miyam punna hominaraga ngasigi ballase sawachabani wari sanabada mapung phana yadaba taragadi makoina ama muhai sum matam yethokpaduna di yaroi hogliba nga ani dugi maisakta mama mapa oibuduna kaulangna masagi nungsibagi pemuna chaba tumba khangdage leiribaje masi JC Kamuna su khanbiraga praja miyamgi apamadum JC singna lobiraga madugi chapchaba phire ama ikoi leminaba phagani Tronglawbi Mihat Yaningdaba Fongdok Tuna Yorbung Merapaibi Nungoi Merapaibi Kharaso Merapaibi Singkai Merapaibi na Sinduna Yorbungda Impal Ukrul Lambi Thinki Merapaibi Singalambi da Phamjinduna Lambi Thatki Saruk Yakiba Sing Makedege Tronglawbi Mihata Chanaba Sing Pharaga Matik Sabat Charak Pi Naba Lengan Akan Mathabak Lakhut Piu Haina Apil Torokle Angang ani bu tamchina hati kiba loina na mama bu chu tamchina soin kiba masigi mihat pasi go mengi satagi mihat pasi puthopiu athuba matamda haiduna akoina hariba khun mari sina mi phamasi phamjabani masidai koi lambi thingdana akan mamawda koi khongjang changhan sabani masida kari gumba go mena hariba mihat pasi ngasi matam chana puthopiraktrabadi akoi sidagi henba akan ba khongjing kaya akoi changhan jerakani Sugunu Kendragi Manungsana Leba Wangu Laifam Community Hall da Wangu gi miyam na suwakat Kongjang Sangsen Kre Wangu Sitek Laikai Mera Paibi ge Secretary Amom
angau sanana lamdam asida api mapa leita badungna ngasi phawba lengak asina miyam ge wakata bidri ta singal lamdam asil lengak ama leitaba lusing bana ba leitaba ga sab manare manipur ge CSO singsu masing yaman kibana kanagi wa butaga doribano kanagi tungbu inga doribano haibadu haifam khangdre haiki asuma wayan phangalu haina maira pa bisinga chakchaliba khungjang dudabu police manipur police singa ja gas pu caption bane amabu to bane misam praja me ama sonba misam praja da awaba gi mathak awaba mu bisinba masiguma lenga asibu leibagi kari ata thokribagi aduna lamdam asongi ima ibe singa akoi hoji tawriba kukina tawriba irang se atuba matam da losil halo haina akoi media gi thongda apin tawjari Namdulong Women Society na su sinduna wakami pham ama Namdulong geta pham khre wakami pham aduda saruk yakibi Namdulong Women Society ge executive member phongmai aguiluina ngasi lamdam asida India lengang na sinduna kukinar ko terrorist singna hatningba matamda mi halanduna lamdam asida ngasi irang thoktuna miyam da awaba kaya pidiba si paliba lengang asina timinna leiriba si yamna henmanle lusingba si makeup thokwa matam oire haike wakami pham phamlaba tungda kholaw kya su lawkhe अखोई पालीब गवर्नमेंट से मोई करी है तौफम थोकबदु तौब हैत्रे मोई रूल तौब हैत्रे मोई से पूरा फेल ओइरे हाइबु इपनी कुकी सिंह मोई न काफहनिंग बद दुम काफहनबा इंडिया न सनारिबा पॉलिटिक्स दु मणिपुर द लेबा सीएम चीफ मिनिस्टर मोई से अदुगुंबदु करिसु उद्रे दुना मणिपुर की लीडर मयाम से मिकअप थोकबा मतम ओइरे हाइबसे हाइजरगा लो Kokomi gi miyang makha da kumbi kethel da leptana tangkak naina chatharak pa wakrat khongjangi makha tarakpu oina ngasi su kumbi ward number 8 amadi 9 ge ima mera paibi sing amadi apunba kumbi ima singa sinduna Bisnupur district ge manung sanba kumbi kethel da wakrat khongjang sangsin khre tronglawbi ge mihat yaning de chief minister amasung home minister pham thadokadabani kuki narco terrorist singi mathakta military crackdown tawgadabani kuki narco terrorist sagotli ba central force sing hankro yellow mi sing muthanaba india gi policy khudak talepkodabani angang हाटपु कुकी नार्को टेररिस्ट सिंह अहक चराक पीगदबनी मिसम हाटपा CRPF चराक पीगदबनी स्टेट फोर्स मनिंग तमना थबक तहनगदबनी इंडिया की प्रोक्सी वार खुतक लेपगदबनी हाइना थाब प्ले कार्ड कया सिनदुना खोलाव कयासु लावखे चथकी बवकत खोंजंग अदुगे मतंग दा सरुक याकेबी इमा सिंहना पेनदबा वाफम कयासु फोंगदोरखे MLA amadi akhoi kai khumnabanda machik charba sar sem na lusing biduna MLA singju asugumba punsin bagi mayam si khana biraga santi laina ba iram damasibu awa mikap mira khola si tahan bidana ba haina amuka jo hana akhoi hajari Trong lobida angang ani hat kiba matung tarakpa miyam gi ihoda CRPM na nomai kapadigi misam ahum sikiba amade letan PS ki manungsana TM ka somda miyoi ani hat kiba thawongmu yaning daba phongdoktuna Manipur Chemist and Drugs Association na sinuna association asigi makada leiba drugs ki wholesalers amade retailers singna waka mifam chathakre kaisam pa leimazam laikai community hall chathakiba waka mifam aduga mari lenana association ge general secretary TH Dezamanina mi siraga lengak na ex-graciar piragani na NIA da case sinaragani hairaga hekta yarabra hatpi khrabasinggi achumma wayel imung manung da phangangadabani amadi mihat pasing athubada faduna lepak miyam khangna charak pigadabani haike Hidaki wholesaler retailer amawaina koi tawdabi adaw thabak amawaina nahan incident pangthoki bathoki numit date 7 numit sida date 7 Tuesday sida koi Manipur Pumba except hospital meyagi pharmacy natana atei wholesaler retailer numitugu na koi technology nuaitar pongto point technology have to lonjagi bni adu makhata koda koi tawdia da bale baki tawdia da thabokti tawdia dre na khanje ngasi wakan mi panju phamgi bni adu laigi da mayam jing angang jing cha jing adagi akoi ichinaung gi ta government amadi India government na matik chawa miyak pa jingje putokpi wa have je akoi MCD gi koi site gi koi thamjari Anglo Manipuri war 1891 gi maru ba mafam mama oiriba khongjom war memorial complex ta pangthoki ba khongjom degi thoramda thobal kaithil gi amadi thobal awang lekai ima ibel singna ngasi angan ba ayukta thoram yawba chatsage haina tholakpada Manipur police amadi RRF ki personal singna chalan kidre thobal kaithil degi thogan
ดนาทำขีให้นาเปลี่ยนดับว่าฟมสิงพงดุลดนาทวัลเกติลดาอิมาอิเบลสิงนาเปลี่ยนดับขลาวขยาลาวเครคงจมดางาซีอิปายผู้สิงกิมาพมดาให้กเลกัดตามหันดับยานิงเดมณีปุเลงาเกทงยานิงเดอินเดียเลงาเกทงยานิงเดมณีปุรอิมานายายพระให้บุขลาวขยาลาวคิบะอิฮวอดุดาสรุปยาคิบิทวัลเกติลพฟมพัมบีอมนา1891กีแองโกลมณีปุรีวาร์อดุดาอัทว่าอิปายผู้สิงอดุเกยาตาพมอวยคิบะคงจมเคบสิงอดุดาให้เลยขรดังกษเกให้นาอังนมาอายุอสิดาทลปนีเสียงระบามาฟมอดุดาอิเลสาอมวยนาให้กเลกัดตัมบาจัจเกให้บาดาอธิงบะปีบะอมดีพังงันดาวะให้บสิยามนาเปียนเดยามนาลายบกทีบะทวงเนมาซีมาตุงดาอมุขนาทนบิกโนไลบากิอวยบะอิรังดีลักษินบังงามดรกะอิเลสาสิงดาอนสินดุนาทวนาภาบสาบะเลงาเกทงอสีตกปิโยงาซีอิปาอิพุสิกิมาฟมได้กเลกัดตัมบดาอธิงบะปีดิบะทงอสิกุมนามาตุงดาอมุทลกปะทกลบดีอิเลสาอมวยนาลพมทบทาวดังอดูมิยามนาลรกปะยายไฮเคLebaki isu di loisan bangam draga achi gom labada thongna pudok pigano irei sa iram dam da thongna pudok pirakano magi leiriba matam gi achomba wayen di pudok pirau adu di natadana achomba da thongna pudok pirakano haiba wapam je thamjari aduga matung tarakbadadi asmaina thamakba taragadi aikhoi gi ju tawfam thokpa irei sa ama oina nupi ma oina mama ma oina aikhoi ju sab sabi thongdang lor kane ai bawa phamje chi thamjat ตรงเราบิดาปิกดีบะงางอันนี้บุตรทินนาฮัตปีขีบะอมดีมิซัมอาหุมบุสุ CRPM นักกับตุนาฮัตขีบะบุญานิงเดบฟงดกตุนานัมบอลอพุนบะ Three Wheelers Association สินดุนาพีซเรดี้จัดเครนัมบอลเดกิอิมพาลนัมบอลเดกิบิสนุปุระอมดีนิงโทคงซาร์วิสตอริบะออโต้สิงอมดีนัมบอลกิมาพัมสินบะทุงนาซาร์วิสตอริบะอีริกโซสิงนับปุนนาสรุปยาดุนานัมบอลเดกิมาลมพาวะซาลูระบะมาตุงดามาลมเดกินิงโทคงพาวะพีซเรดี้อามาจาลบะตุงดาอมุกนัมบอลดาฮัลักตุนาwakat sanglen nambol da wakat mi pham khre association gi member kongkham don bana suran nom laga nomugi chala tanjaduna imung pujari ba makoi basu khangbugi pangal lairaktre India government na kuki singde insinduna Manipur thugai na basiliba sida Manipur lengang na su kumhai oina yengduna leibagi mahuta yade haiba ama khanganduna charak pigadabani hojik odakle ba leiba ki phiba masida aikoi tuminna yengduna leiba ngamlaktre haike Okto thauduna imung pujariba akoi mayam asi nomar traga nomade kuki gi matakta terrorist sing gi matakta akoi khongjang changjalak payai India sakana amadi Manipur sakana khambiyu surga nomaga hingjariba surga nomaga sajariba akoi khangma ngamdre bazar mayam asi khangba ngamaktre khangma ngambagi pangkhai lalakpadagi sigumba kholau kaya ma tholai kaigumba masi makhatana tohon birakpa taragadi akoi imalama kidemakta lanthengner kani habase mayam punamanga sakhi oina Saruk yakiba mainam ani koba auto driver amana laikidraba angang ani gi maral karino lengang athupa matamda mihar pasing puthok tuna miyam khangna charak pigadabani noma kangdana thokliba misimina asibo athubada loisinduna nomagi sura nomlaga hingjariba aikoi basu tangdu laitana hingba phanghalu haiki government da koina hajening base hajojing thoi birang ase state government amadi central government na athuwa matamda mieng tanbi duna mi gi tang hom degi thoi birang ase athuwa matamda wosin pukuna goi tangdu latana leiba amadi leiba ising naujing hakuleba angang sing jo mai masing tamba amadi sujan nomja da freedom oiba nong santi leiba akoi apun nok nai ama leiba pami haibigi message su dia koi nang ase sasariba Khongjom de Trust Committee na susenduna Khongjom de Ningsing Kumon Tharam Laisang Hiden da hikaleka tamlaga pangthokre sai khuding ge pangthopagumna Khongjom de Trust Committee na susenduna Khongjom de Ningsing Kumon Tharam Committee asige chief patron oiriba Karam Navakesor ge sangai damya mimifam amagalwin na pangthoke Tharam aduda Langthawal Assembly constituency da leiba club Merapai loop amadi atai organization kayagi mihut kayana saruk yaduna senglaba Laisang Hiden da Inglising amachani pan maudra mathoge April kungo humdoi Anglo Manipuri lal da Zomda leiba kheb singda British na Manipur khudum sanaba honara khibada ima leipa kidamak ning tamangak na belan thengna khiba major pauna brajawasi yauna thawaina ponthapi khiba athoba singi maphamda tarpan katune kai kumna khe saruk ya khiba miyam aduna Anglo Manipur lan aduda thawai kat khiba sing khaktan natana handak ta trongla bida angang ani yauna misam manga amadi tangkul furup ki misam ani amasuku ki militant sing na hapi khrabasi gi maphamda minute ani timin na leraga awa phongdo khe
khongjom de ning sing kumon tharam aduda khongjom de trust committee ge se patron karam na vacation hai ngasi ge tharam asi hiana pak sauna pangthok kadaba adu bole pa ke leiba irang asina pangthok pangam khidre matung tarak padasu chai khudingi pangthok ne masina khongjom yauna chatpa ngamjadaba singna athoba sing adugi mafam haikaleka tamlaga ikai khumnaba phanghanjabani mahakna makhata na hai imale pak manipur ge ning tamak kanaba mapangal kalaba british lami kaya aduga masing yamjadaba iramdam asigi lami khujok aduna ninghanaba leitana lanthengna ki adugumba mathongna paraba iramdam asige laiwe khraba ipa ipu sing adugi thawna lingjel adu hagolak deba mirolda ningthina khanganduna mamale pak nungsibagi wakhalol henna pokhanabagi pandamda asiguma khongjom namit ningsing kumon asi pangthokpune ipa ipu singi ikeng khatana yekna thambiramba imale pak manipur ge ngamkhai kaiba yaroi iramda masida mapandigi lona sangchilakpa kuki narco terrorist kaya na manipur ge apunbegi saktamda singnarakli bakaya asi thengnanaba ngasigi mirolna hojik lan thengnari manipur apunbegi saktamda sinnarakli ba punamak aikoina hanbalaitna thengnaba mathautai ngasi lamdam asida tangdu leita driba asi tangdu leita ba puraknaba miyam punna hona minasi india lengakna aikoidi yengniba miyang asigi mayukta lamdam asigi naha amadi miyam amatu oina punsilaga thengna minasi haike India government akoida yeng miyang asigi aku miyang ase masigi wang mada akoina angam basakti galoena yutsing akoi punsin minarsi akoi khudang unity waisi have pandam da akoi impham masida akoina impham thomagaloena function se pangthok chabini haina thamjagi CC School alumni na khongjom lal ningsing nimit ka mari lenana e ka thopagi tharam pangthokre lising machani pan mogdra mathoigi khongjom lantham da British lami gi mayokta irepak manipur bo kannabagi lanthena kiba lantham da thawaina pontha oikraba athoba ipaipu singi mafam da ikai kumnabu utpa amadi imale paki apunba saktam kannabu honabada asok apan nanglaba iraisa singi damak loinana kanagum khudaki oina e darkar tarba miyo singi damakta e ka thopagi tharam masi pangthokpune donor oina saruk yakiba University ki Department of Law gi Mahru Simbu Alumni Association asina thagatpa phongdokhi loinana handakta phal lauthok ki ba Council of Higher Secondary Education Manipuri Class 12 ki examination da Commerce stream da Manipura punbagi oina CC Higher Secondary School gi Mahiroi thoihenba thongam amasung athopam denina mathang sinna ahanba amasung ahumsiba position lauruktuna school asigi mingchat purakpada alumni asina thagatpa amadi nungaiba phongdokle Anglo Manipuri War 1891 April kungo humde khongjom lalda mapur maraipa ki damakta thawaina pontha pikraba thobo singi mafam ni kai khumna bu utpigi tharam paktak na pangthok na khre masik saruk amu oina nongsup imphal mera paibi apun balub nimpal amadi apun ba manipur kan ba ima lub mkil anina punna sinuna uripok masin da leba mkil gi office ta pangthok tharam aduda British ki mayokta sigani khangna thauna fana lan thina kiba athobo singi photo da leisu katuni kai khumna bu utke tharam aduda nimpal amadi amkil gi masak nadaba thopuba sing saruk yakhe Jiribam district laiba Ningsing Khul Biodiversity Park ta khongjom limit pangthokre paripuri athoba Ningsing Loop PPANL na sinduna athoba singi mitamda hailai katkibaga luinina khongjom lanphamda thawaina pontha pikraba laikhatraba athoba singi maphamda haitha laitha pangthokre imaleba kidamakta kathokraba athoba singna miyam da leipak nungsibugi ihul ama pirambata natana aikoi amatu oina punsinbugi ihul amasu nimit asina pire hojik wedeba manipur gi tangdu laita traba fiam asida nimit asi yana maru oba nimit ne manipur da leideba miyam khudimakna leipak pu nungsibaga luinena idea of manipur sagat minasi haina pari puri athoba Ningsing Lo PPA NL gi chairman thongam somarendrona phongdokhe manipur gi leideba praja khudimangna amato oina punsinduna imale paku Nax di Imale Park Nungsiba Galonana kagi Imale Park Sibo kagi idea of Manipur sagat minna se hebo pando thamjari West Tripura District amasung Khoiwai District anida tongan na leiba pauna barjaba sigi mitam da haika leka tamduna sama kuntra manga suba khongjom de palan tawkhre nimit asiga mari lenena Manipur gi aiba achoba yumnam na iba pauna haiba drama larik amasu phongkhre Tharam Singh asi Putiba Welfare and Cultural Society pauna Foundation Tripura Reform Manipur amasum Gunagarda Manipur Literary Cultural Forum na sinduna pangthokpune thoram asiga mari leinana handakta Manipur University dage Zagoida gold medal ahum phanglakrabi anima Kuman Tembo ikai kumnaki bagaluinana thangta amasung leipak ningba Zagoi performance so pangthokhi haire
Manipur College Alumni Association na sinduna ngasi Khongjom Namit Khongjom Turel Ningsing Khubam Tengol Lanban Khongjom amasung Manipur College Complex Impal da laikhidraba athoba singi mafam da haika laikat tamdana pangthokre Manipur College Alumni Association ke President NG Nongyai Manipur Cultural Integration Conference ki thogai puringai da Chief Minister Oramba MK Priyor Bhattana thodang laudana Ningsing Khubam da yungleba nung ningthau khong Bisnupur dagi purakhibane ngasidi mafam asi Manipur lengakna Monument and Archaeological Site Act 1976 ki makhada ngak sinduna thamle People Welfare Organization Chief Falna Taksin badagi Khongjom Namit lengak na General Holiday amasung State Function tawkhibani nongai na makha tarduna anem awang leba puwari haiba asi purup tuge maraipak nungsibana lepi mazati gi puwari ningthina khangba maraipak nungsiba khaktana maraipak mazati kanba ngami idea of Manipur puwari duni awa lan Khongjom lan gi athobo singi state na maraipak nungsiba yokanaba palan tawri sahi humtaga tare suraba Indian State Manipur Kanglo Furup kuntha taruklom leiba yelhomi Manipuri Ngaside lisingni kun gomdoi degi hauduna singi khulai paiba iho separate administration home land greater land demanda lam munaba sagnaba yadaba I nai taba muknaba kangkhong saide phiba masigi horofamdi aikhoigi puwari bo manadaba khangdaba mitopna semba aranba puwarida inbadagini khunai selthum inat amasung lenga ke tho sin khangdoktuna Mapung Pava Mapung Manung Mapan Pauna Ubang Ngamba Thorang Amagaluina Center Amasung State Government Manipur Crisis Tuna Warus Nama Purak Naba Honasi Haike Mairaba People's Museum Kaksing Amasung Longside Tauna Kaksing na Sinduna Wangkai Mairaba Poila Amasung Mahakaluina Kiba Laikidraba Lamu Singi Sahi Sama Kuntra Manga Suba Ningsing Thoram Ngasi Kaksingi Masin Manau Sing the Leba Wangkai Mairaba Poila Amasung Mahaka Luina Kiba Laikidraba Lamu Singi Ningsing Kubamda Pangthokre Thoram Aduda Kaksing SG MLA Oiramba Y Suruchandra SDPO Kaksing ki S Hemabati Social Worker ki SS Kennedy Amade Langsai Taunage Convener ki SS Rajiv na Singba Sangnadaba Miyakya na Sarup Yaduna Wangkai Mairaba Amasung Lantham Aduda Laikidraba Lamu Singi Mapamda Hairang Lerang Katunikai Kumnabasu Udke Thoram Aduga Mari Lenana Y Suruchandrana Politics Toliba Singna Su Isagi Ojanam Thibadigi Ipa Ipu Singna Lebaki Damakta Matwai Pawbakat Kiba Kaya Adu Ningsing Laga Aikoi Irei Paki Yaipanabagi Damakta Tauna Laina Lepa Naidana Honaba Mathok Tai Phongdoke Surchandra Makha Taraduna Kumdali Singa Machanipan Maudraga Mathoida Manipur ge Ningtam Lantham Aduge Lantham Amu Oiriba Kaksinge Machin Manau Sing Asida Ahan Ba Lan Lakiba Kanglup ke Manungda Sahi Aduge Arpin Kun go Homdoida Wangkai Maira Poila Amasung Lami Kun Rom Asi Laikidabne Maduge Matung Arpin Kun Gamanga Dana Khongjomge Tengol Lampakta Laikiba Mare Pakning Ba Thoba Kaya Aduga British ke Lami Singa Khongjom Lanthamda Lanthengna Kibne Maduge Makha Tarakpada Sahi Aduge Arpin Kun Gatareta British na Kangla Loksinduna Aikoi Ningtam Firal Adu Singthaduna Union Jack ki Firal Singkhat Kibne Manipur ge Ningtam Lal Hairagadi Kangla da Songna Kiba Lanpham Aduni Atai Mafam Singda Songna Kiba Lal Aduna Lanbung Amamamne Haizaninge Maram Asina Sai Kudingi Oina April Kun Gataret Asida Su Kangla da Manipur Ningtam Lange Numit Haina Pangthok Haninge Aran Bapuari Ama Siamjinduna Miyambu Lan Lamjing Haningde Haike 1891 war hiri nga sa battlefield ma'am ji punchal ga arui bagi toidi 27 April la kangla ta tawhan ninge ba ko adi niyom chumna adu nga si adu ko khoi sila battlefield ma legiba kaksing manau singda ipana khoi gi lami ma'am mathai kat kiba Manipur gi makta ase khoi ma'am na khoi madu na to tambatai lebak tamakta khoi thona phamatai lebak khalaga Hari politics ni the masagi ojana pojana wakal si thadoga akoi ipai pusna mareba ke damakta balidan to me am koi ningsinga akoi ireba ke damakta koi punam lep ngangwida bani habisi mayam da appeal to jari Manipur BJP Makata na Mai Pakigani Haibigi Tajaba Sangna Laibdige Lusingba Singna Manipur Miraibo Oiramle West Bengal Mikal the BJP Kagani Haibagi
damakta leader makai salaga uriba asi Manipur da su uramgadabani haina Republican Party of India Athawa League National Secretary Mahesh Thaunazam na phongdokre khongjom nimka mari lenena mahakna thadorokpa video release amada wafam asi phongdorakhibane Manipur sahi ahum rom tholak lebe irang asida BJP gi leader singna maru oina Union Home Minister Prime Minister na Manipur bo taraina adumak lauraga lakle hojik West Bengal da pangthu lebe election dadi makhoge party vote phawba Pava Yade Haiduna Party gi arable leader Kudimak Salaga Numit Kudingi rally Satuna Lady Masima West Bengal ge Mikhalda BJP Asi Pibam Luna Lay Haina Bengal gi Lady Party gi leader Singna Pau Pibadagi Kumtharak Pune Adoba Manipurda Hojik Wediba Pibam Asidadi BJP Asi Pibam Luna Laitaba Yamna Kanba Party Ama Oina Ubudige Ngasi Party leader Sing Uba Pangdaba Oigene Manipur ge Hojik Wediba Pibam Asida BJP Manipur ge Ladiba Miu Sing Asina ground reality Asi Pau Tamdrabra Natragana Makoina Thokpa Taugani BJP Mapangal Yamna Kali Haina Paudam Badegi Oribra Thogliba Kudimak Marik Sumba Pau Adu leader Sing Aduda Tamlaga Manipur gi Pibam Asi Khanglaga Matungda Makoina Manipur Asilumna Ugadaba Natabra Manipur Punamak Masi Punamak Asi Kokanaba Manipur da Laiba BJP gi Thomi Sing Lusingba Sing Amatu Oina Punsilaga Manipur gi Asengba Achumba Adu Khangalu Aduga Miyam gi Awaba Si Kokhalu Haike Scheme khara piraga lambi thong khara semjanaraga ika khara pisalaga adum phaba yai ko haibagi concept ama moida hadigom leidong na leiba yai habi concept ama moida khanba ma yauri ba mising leiriba sida aduna makoina kiningai leite haiba ama makoida airam gadaba mali adu haibaduna ngasibo akoi yam kuiraba irang tholaiba crisis se ngasi importance pirak tabai maram se chin oigadra na khale tasena high command habize state ki representative singduna political party du gidi high command se makoina oigadabani state tu gi mi yoi singdan oigadabani koigi wari se akoina khangadabani delhi na khangada nate kihan biyo haibagi request ama tawjari adu kihalakpada makoi importance akoi state ta pirak tabra haibase yengsi All India Anganwadi Workers Federation gi meyang makada Anganwadi Workers and Helpers singna makhoi gi matam ga sunaba phangwam thokpa demand sing tanduna Delhi gi Jantar Mancha da worker kongjang sangsin kre kongjang ajuda Manipur ge su Anganwadi Worker amasung Helpers Union Manipur ge mihut kangbu amas sarup yakre Anganwadi Workers amadi Helpers singi matang da Supreme Court ta takibo order sing yaw na tongan ba point kun ngama thoi yaw ba memorandum amasung Union Minister of Women and Child Development ta pisin kre haide Manipur da mahusagum peace and normalcy hanjil halu haiba demand amaga mari lenena haukiba sahi singani kunga mari ke February kungani thoi da Delhi University Faculty of Arts campus mamang sangsun kiba hunger strike amaga mari lenena Delhi police na TIS Hazari quota thangalaki ba charge amage hearing asi mangalak subu ena court asid sathakre hearing asida Malem Thongam gi Maikeda Supreme Court ki senior advocate Bhanu Pratap Singh amade mahaki manaw nupa advocate Ajit Kumar Singh na leptuna case asi mapung fana sathakre hearing asigi damakta Delhi Mate Coordinating Committee na mapung faba legal support pibi bagi damakta Malem Thongam gi Maikedi gi thagat phongdo pagaloina na mahagna Delhi yaudana mani hon yaudana honabada Manipur gi oina thawai medial Manipur na achauba initiative lawira pagi damakta sa Wimal Khangba ulakle Kosim na loba class 12 ki exam da science stream da Manipur pumagi oina first position tarakraba Kaksing district ki Wangu Tera Hodam direct gi Takelambam Kalpana bo ngasi Wangu gi miyamna taramna opage thoram ama ima tampa larembi Harabung Wangu da pangthokre Wangu youth front na sinna pangthoki ba thoram ajuda Wangu gram panchayat ki pradhan L Sarat Wangu youth front ki president L Jayanta secretary T Ibochoba development committee Wangu ki president L Khel Chandra secretary A Manikumar Takelambam Kalpana gi apokpati Apok Pitamu Amade, Ate Maru Bamie Kan Saruk Yaki, T Kalpanada, Wangu Youth Front ki Maikedi ki Puning Tawal Aduna Kias, a what Kalwina Memanto Kusanaki Amade Saruk Yaki Bamiam so, T Kalpanada Asam Kudur Posting Piduna Tungi, Punsida, Hiana Mai Papo Olesano Haidana Yapa Pausel PK, Taram Aduda Comet, Piskulgi, Mahirway Takelambam Kalpanana, Angang Odingai, Pisak Pilinga Rigi Hauna, Ladik, Lasugi, Maramda, Ima Ipana Kalidas Wiki Gadegi Haiduna Yamna Kubna, Senabi Badeging City, Mai Pakpagi, Tak, a sea original Kibani, Mai Pakpa Haibasi Ipa Imana Lariki, Mangan Ka Hiena, Laitagasu Aina Ningliba Pandam Adu Panghanaba, Tawai Sang na Honor Biraga, Aigi Pandam Adu Sojana, Yobang Amgani, Sotaraba, Iramdam Wangu Asi, Amuktadi, Mingset Produktaba Yadi, Haiduna, Honor Jirakpa, Amadi Kometki Oza, Mayamnasu, Pazana Takwitambi, Kibadigi, Ngasi Mai Pakpa Singam Zabani Makata na Punsigi Pandam Pangdiba Faba, Honor Kigani Haike.
Ima ipana dari ayo na hydrogasu isana bu yoninga gati aina phasana hona biraga pandamdu yobong amne na khalle lai phasana mapuhana tambiraga koi ki wanguna phasana chapkat na ba hona biba mathautai Litan Police Station ki manung sanba TM ka somna kuki military signaba singna Imphal dagi ukhul tam satkiba miyoi ani hat kibabu yaning da phone dok tona UNC na naga ta ba mafam singa namit humni total shutdown chatraki badagi Imphal ji lambi ge khongsang da Imphal tam na yoroka da ba panduna leiba truck singda MDA gi makai dige nomagi sang da ba yadraba sana thakna polam sing mateng pangkhre hoji pawgi maltana ten break amalomilasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiyo Capidon cup syrup Dada Ibe makigano Alda kamo Sige yumse next time tina check sin na laksilaga thamgrabani ne Dadarang se juhar habaga amta kidarbo Asumna mayam na machalbo ngapshan lugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habadi ngakokna na basembani German technology sina bana concrete ka tokna tina ba matamda kapam amuk hena angle adli #TMT strength is in the way Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break it tungda makha taba pauja April kun manga kanglei yawol kan loop KYKL lingkat ke bagi kuntran choi sumapo common limit ke mari lenana loop asina kanglei park amasung west agi lepak miam da sakot pa mai park pa nungai yai faba oresano hanya loop asige chairman N Okena ya pa pauzil pire lona tingkraba loop asige secretary publicity and research a yai fabagi cherol amada west amasung kanglei park ki yawol I hauda thajaba thamliba yawol amasung yawol loi punamakta ikai kumnabu uli yawol gi thabak thaugaida leikidraba yawol punamaki mafam da ikai kumnabasu utle loina mari mata maru mapang amadi makoina yauramba yawlup singe awabatu sarup yari kunaina chatkadaba asumba lambi takleba lamdam asige akhang ahi I pawgi pawjeloi amasung ayiba punamaktasu ikai kumnab uli sahi ahum saidang pam singda awaba khangliba lanjeloi punamaki awabatu sarup yari yamna tuna masa masagi masai konda hanjanba ngamba oresano haide indagi losingba singna kuki maitai langi wahan tok asi manipur gi phulup sing asidi hanasu amaga makoi masel pangat hanaba ni sahi mari manga adum chathabani hojik so chathakigani hairibasi aikoi sebes ni saram chatpa phurup ngaktani haibani cricketer amagi khubi kaiba fabada awaba phongdopa prime minister Narendra Modi na jirida thanipan gi angang ama yauna angang ahum amasung nupi ahum phaduna pukhraga tamthina halaga turialda thadarakhiba aduda awaba phongdoktaba Tronglawbida tha mangagi angang nawa amasung sahi mangagi angang macha ama punna angang ani rocket capsule hat kibada awaba phongdoktaba asisu makoidi sabes ni awaba phongdokpa matiksa de matam pamui kanadi haina khanbagi mawung ni mamangda kuki nupi ani phi thongdana khongoi nakhiba aduda modina yaningdaba phongdokhiba adudi nungaitaba phongdokpadagi aikhoibu ikaiba piba amadi madu sabes ki hauna sani haibana hena phongdokpa warulni makoina Aikoibo wakal yaudaba wakal khanba haitaba oina lowi makoigi policy di aikoigi inat ki saktam muthalaga mayang manat onthokpani aikoibo yosin bani aikoibo yosin naba phongna honabaga iroinana aikoibo pangal sonthanaba amasung aikoibo hatok naba khonaba haibasi makoigi aronba nungi policy asigi manungda proxy lami sembatuna hatokwa amasung aikoi masel hatok nahanbagi policy su yauri hojik manipur gi atai achoba community singbo namtharaga kuki singbu indiana sagoliba amasung makok thongba community oinaba ingkhalak leba asi lamdam asi loi sanbada line bani kuki nungsibagi wa nate kuki khulai oina sijinna bani hairi
Saita Thokpang Lup Impal Manipur na Sinduna Sama Kuntra Manga Suba Khongjom De Amadi World Book Day gi Tharam Manipur Press Club Tapang Thokre ngasi gi Tharam aduda Professor L Lanchenba Maitai Dean School of Humanities DM University Amadi Principal DM College of Arts T Amarjit Singh President Saita Thokpang Lup Amadi Haisnam Basant Kumar Awardee Risingani Kungataruk Jiteswar Thongbam na Atu Iba Mitulan Singh Wena Saruk Yake Tharam aduda Khongjom Lalda Laikhidraba Paunar Barjabasi gi mafam da hai lekat paga iruinana Handak Trong Laubi Thodokta Laikhidraba Singi mafam da minute ani tumin leptun awa phongdoke Tharam aduda Dr. Thoksom Kamalana Iba Manipuri Noun and Executive Generator Ningthonba Lairik Amasu Phongke Loinana Haisnam Basantu Kumar Awardee Risingani Kungataru Jitesor Tida Kusinake Tharam Asigi Matungda Saita Thokpang Luki Advisor Sarachan Thiamna Ngasigi Nimit Asilamdam Asigi Wena Yamna Maruweba Nimit Amane Matam Adugi Ipai Pusing Aduna Marepak Maramdam Gidamakta Kathopagalwena Idamdam Asibu Ngaktuna Thamlame Ngasigi Manipurgi Weriba Irang Asida Ikoigi Ipa Ipuda Jelama Thona Nungsiba Tangai Phade Haike The lady, a quick Kurimaxi, Lady Habashi, a quick Tana Tanabi Yadova, Lady Habashi, a quick quite a best friend. Lady is Yaudre, quick Punamag Yarakta Aduna, Punabu Tengabungamba, Punamapu Mangal, Pibungam Bahip Taragari, Lady me, Aduna, Manipuri lady, Aiva Mayana, Lady Mayam Pongana, Lady Mangal Pidan, Manipuki Mianda, Lady Mayam Pongaga, Mangal Piri, Aiva Kanakana Labor, a queen say Kudingi, a queen. From Tiraga people Tamtana, quick Tanga the Labor, Zati Skurtung Brumda, Hideaway Wadasi, Ijabani, Masi, World Book Diga, Madi Lenana, Mahana, Larikidum the Katoiba, Manipu, Sidam Katoiba, Maliam the Manipu, Masatano Hanabata, Lighting a low river Todamado, Atu Mahana low river to Icona Sakamboina, Hideaway Wadasi, Ijabani. Zaljiban Mission gi Makada Thobal District ki Irong Thoksom Sariba Irong Kuna Water Supply Scheme ase Matam Sangna Saba Luisindana Ladiba Sigi Matang Damiam gi Obami Pamama Pangthokna Warep ya Lokre Irong Kuna Water Supply Scheme Beneficiary Committee na Sindra ngase Irong Kuna da Pangthopa Mifam Aduda Irong se Saba Gram Panchayat ki Upa Pradhan AMD Alauddin na Mifam Mapu Oina Saruk Yake Mifam Adu Saruk Yake Basing Water Supply Scheme ase Athubada Saba Luisindana Miyam da Matau Karamna Athubada Ising Phangan Gadege Haibigi Matang da Magi Mod Fongdok Tuna Kana Nainaki Mifam Loshilakpada Miyamna Mod Amatu Oina Warep Tret Loki Warep Sing Aduda Water Supply Scheme Masigalan Honor Odeba MD Feroz Khana Mahakna Halan Kiba Labor Sing Amuk Kauhanba Scheme Masigi Semga Sagaliba Tabak Tharam Kumang Yangna Semga Naba Marilenaba Department Taksinba Miyamna Lokiba Warep Sing Tabak Oina Pangtho Pinaba Manipur Chief Minister da Memorandum Ama Pisimana Singba Yauri Lapupat Komlakong Gram Panchayat ki Manungda Leiba Apunba Maira Paibi Lupna Sindana Maira Rili Ama Ngarang Chatkre Kuki Narco Terrorist ki Bom gi Landa Thawai Lobik Raba Pikdiba Angang Anibo Tamtina Hatkiba Amadi CRPF ki Kai Henba Thongda Misam Ahum Hatkibagi Mayukta Kholau Kya Laubaga Luina GP Asigi Mafam Sing Sin Batungna Maira Rili Achatki Pali Balenga Asina Kari Sukaksina Dena Tumina Lesinba Asida Nungaitaba Fungdo Pagaluina Atubada Mihat Paputo Pagaluina Santi Lebalamdam Ama Oibada Mapimpa Oliva Puna Makna Todang Upiu Amadi Laibak Tiba Todok Sing Amukana Manipurgi Mafam Amatada Towan Bigano Fungdoki Tawal District Yaripoki Matak Tangbaromda Ladeba Kunsing Panjakong Chandrakong Malom Ningel Pitra Lairong Tel Mayai Kaitel Horton Kakmayai na Singba Sing Asida Maitai Naga Amadi Pangal Mera Paibi Ima Ebel Sing Nasu Ngarang Namidang Trong Laubigi Thodok Amadi Tangkul Misam Ani Hatkiba Thomu Yaning Daba Fongdok Tuna Mera Gereli Satkre Angang Hatpa Yaning De Misam Hatpa Yaning De Terrorist Ki Thawong Yaning De Long Live Manipur Gi Saktam Kaiba Yaroi Haiba Kholau Kya Lauduna Satkiba Miyami Khongsat Adu Magi Kunsing Dagi Kholau Kya Lauduna Tolak laba matungda mayai Kaitel da Punduna Apunbi Kholau Kya Lau Minakre Saruk Yakebi Singmi Amadita Mi Ima Sing Asina Thodok Adubukan Yaning Daba Fongdo Pagaluina Mara Lebu Sing Faduna Charak Pigi Davane Thodok Asige Mari Lenina Sangsilakpa Khongjang Singda Maike Asumgi Ima Singna Sawat Kani Haiba Wafam Sing Su Fongdo Ke
ไว้คงทงเจ้าจะสู้งร่างไม่ได้กิริจัตุนาตรงลาวิทาวดุยานิงเดบฟงโดเครคงสัตอสนะอ่างอันนี้อามาสุมีสมอหุมฮัดประสิงพาดุนาจรักพิวมียามอิงนสิกนาเลบปามีเลงักอเมกีจับซาบมาทุกตัววิวไฮนาตักสินเคทวารดิกิปุรักปะ ISTV กีเมนไลน์งาซีนงอาลัมไดมาพมอันนี้ทงนากักทัดลำเล่มิเตอร์ซันนีรอมกีไฟเบอร์วายสิงห์ฮุรันเครอสิกุมาทวักอสิมาคาตนาตัววิดนาบะเนรวักอสินาอพิลตอรีฮาวซิโรชิลาปดมอรุบะปาวอมุกฮนาคงจอมลานดิกิตำเจดุนาอปุนเบกิสักตัมสักปะกลุยนอิงตัปปาสักปะมณีปุรามาโอเฮลซีไฮนะมณีปุรกีกับบนอาเจกุมารบาลานะไฮเครยังนับสิ่งดักพวกนวลบาสังจบาไฮบุษีไม่ได้อคุยกีอีดายาวเดไฮนะ NPCC กีประธานอกรัมอีโบบินะไฮเครปุกรุลดิสตริกกีสินาเกเทลดาคุกีคุไลไปบัสิงานนมวยกับศิลปะดิกีตังคุลคุนจาอามาสกเลอามาซุงโตเทลซัดดาวน์สกัดจุนามาพมกียาเดลัมบีทิงลีวักดคงจังสัตรีฮาวจิฟอบกิดISTV สันดกสบมณีปุริปามาตังอสวัสดิ์เตียนสินจริเมียงกาบิดิบะมายังพูดมุกตุสอมุกฮนะคุลมจริ